electric shock tawraba matungda brain da muriba thabak da muriba lungs da soiba akoina amuk ta wahay amani da hayay phawda mana yadaba sana putho mana hay do electric shock tawraga mana hidak seraga yumda porak bane Marak sida Arabam Nanaugi Meeshi asigi matangda Judicial Inquiry Chathanaba Imphal West ki Chief Judicial Magistrate Alex Muibana order ma thokkhre Judicial Inquiry Chathanaba ki damak thokiba order ado CRPC ki section 176 clause 1A gi matung ina thokibane order aduna inquiry ado First Class Judicial Magistrate Robert Lungdimna Chathanaba khangan bagal loinana inquiry ki report ado order thokliba numit asidagi paraga jail ani gi manungda haibadi May 19 da lankhatkadabani hairi Inquiry adu mapung fana pangthonaba Judicial Inquiry asi loider fauba Imphal Police Station da posting tariba police personnel khudingmak transfer tawdaba asiba hakchang mathau mangam pangthoktaba amadi mari lainaba authorities singna Judicial Inquiry asida mating pangnaba Chief Judicial Magistrate Imphal West na direction PK Panba yabadi laikidraba nanaugi apokpi arambam kombireina ngarang Chief Judicial Magistrate Imphal West ta CRPC ki section 176 ki makhada Meeshi asi independent body amana inquiry chathanaba pre tawrakibani Thasigi tang anida police ki custody da laikidabani haiba masagi chahi kuntra manga suraba sagolban kangabam lekaidagi arabam nanaugi Meeshi ga mari leinana police na faraba SI thokchom jitiandro ngasi Chief Judicial Magistrate Imphal West ki court ta puthoklaba matto numik taruk nini police custody da remand pikre Haino khongnembi thokchom lekaidagi SI thokchom jitiandro ngasi nungtil arambam nanau Meeshi ga mari leinana CJM Imphal West ki court ta puthorakani haibagi paw phongbadagi nanaugi imung manunggi miyoi singna uripoki Cherab court ta ngaiduna leinakhi police ki akanba section thorang amagi makhada pamdaba thodok thoktanabagi damang nupi personal sing yauna court complex ngak senbigi thabak chathaki Numidang wairang pung mga rom tabaduwaida police na ngak selaga jitendro court ta purakhi court complex ta mangjong nana ngairaga leiba nanaugi imung manunggi miyoi singna jitendro purakhiba police ki band aduda nung amasong ising bottle singlang sanki loinana miyam aduna pen dabagi kholau kya lauduna jitendro tamna thomjanki Police ki akanba section thorang marakta jitendro courtroom tamna pushinki loinana khoisaung naraba miyam adu police na loudspeaker sizinaduna court complex ki wangmada taktokhi Sana game tandi kya sana ya pide na handi sa khala chi namit ta game match electric shock tawraba matungda brain da muriba thabak da muriba lungs da soiba akoina amuk ta wahay amani da hayay phawda mana yadaba sana putho mana hay do electric shock tawraga mana hidak seraga yumda porak bane